Manipur top channel gi maikei gi maru ebi ipau sing myam na thamjagi ahanbada Manipur gi irang Myanmar based of militant singi drug khulai amasum shiel ga mari laini sebio Manipur narcotic hotspot ama on thokpa si khongjel yangli amasum khudong thininga wadi Manipur si hana digi Myanmar gi heroin puthok pusin gi lambi am oirambadi gi hujikti synthetic drug puthok gi maruiba maphamam oire Thoklibi irang asita Myanmar based of militant singi drug khulai amadi shiel ga mari laini haina Goa Chronicle gi editor in chief Sebio Rodriguez na iwa article amada mek sing pali Sebio Rodriguez ki article aduna hai malem gi oina narcotic trade asi Colombia amasum Mexico da khwaidigi sauna tawbugi damak maming satpada loinana corruption mihat mipun amasum atai violence ki thodok kas thari maming leraba drug lalonba Pablo Escobar amasum Kali cartel drug lalonbagi thaba asi nongpok thangba maikei da miyeng thamnam labadi madu Myanmar amasum India gi state ama oiriba Manipur da oiragani India ki awang nongpok ki state ama oiriba Manipur si yamna phajaba apik state amani state asi Golden Triangle narcotic trade ki maruiba mafam ama oirakpaga loinana Southeast Asia ki drug puthoko mafam singna drug singa si global market yahonana ba asoba mafam ama oirakli Mafam asigi ngamkai animakta miyamna thengnariba awaba madi ngamkai munnabagi langi wari singasina terrorism amadi corruption asawa mating pangsili India gi authority ni ikui dana Myanmar gi nga phabigi hi amadagi phakhiba drug methamphetamine stone 5.5 asina lewa asina drug phabdo khwaidigi yam hoiri phariba drug asi kilogram amada lupa koti taruni masigi apunba sanphamna lupa koti kuthra gomdoi lesin kunthra gomdoi romni Yam lova drug faki basina drug lalon bagi thaba masum khulai lalon bagi thaba si Myanmar gi wang madigi sathi haiwa sapsana taklen su paus na makata na phungdorokli Atop report amadana Manipur gi yaodana awang nongpok ki chief minister khudima unaragani haina Kuki zo council na phongdokre hari Warep singa dugi manung Kuki singa tawa leba asagi mafam punamakta pakta ngana rally satpa Manipur gi chief minister natana ata etopa awang nongpok ki chief minister khudima unaraga Kuki miyam gi aningba apamba gi matana wari sana bhaiba wafam sing yaure nisu paus na makata na phongdorakli Manipur top channel gi maikei digi maruebi I pausing miyam na thamjari ahanbada pausal pausi gi editorial lokhosaraka na miyam na ahanbada special content moina miyam na thamjaramgi December thana lakpada mitai nupi singi thauna ningsinglai French Revolution da asangba lanmiyam oina madi political leader am oina mamaliba ki dama kathokpa galoinana Napoleon na lokiba thaudang malem gi miyam na ngasi phawba kauduna laidi ningsingli Emperor of France Napoleon na hairami aphaba imama piyu malem asi joitoge Wayes yam athra leba matam punamakta sumduna ta lairagani adubo lamdam asidadi ima haiba wahesi gi wanto khangdaba miyoi kya laire tholakle lamdam asigi puari gi tangka kya da Manipuri ima singna lokiba thaudang sana gi mayeng iduna lairibani ima singi kathokpagi thauna aduna ngasi malem gi miyamna sakhang libani saktak libani dubu hausiki luraba tanpham asida ima singda onsinduna hayening dubu wahi wata siznarak paibasi ima singna thamoi sukna ningamdana lehragani ohe asi kaidongai da hairudabani haigumsi aikhoge puari hangana yenglubada inkumja lisingamaga samapanga marida Manipur ima singna British colonials authority ki mayokta haukiba ahanba nupi lana masung inkumja lisingamaga samapanga kunthraga mapangi December 12 da British ki aranba thawongi mayokta thauna pharaba ima singna Khwangda khwangset laktuna imaleba ki damakta thawai phawba kathoktura haukiba anisuba nupi lan mai pakhi malem gi miyamna ngasi phawba ningsingli singthari puari gi lamai de sanagi mayekna iduna lairi historical landmark oina Imphal West ki Babupara gi General Post Office manakta nupi lan memorials complex mayek mangal thokna lairi Sai khudingi December gi tang taragani thuri state ki thakta nupi lan ningsing thorong pangthoktuna thauna pharabi ima singi mafamda ikai khuna boli ngasigi sada nauda masa masu aikhoina ima sing thauna pharabi ima sing bu ningsing duna ikai khumna boli Manipur ima sing nupi singi kathokpa madi thauna lingjel sigi malemda asauba phida makanun lari amarom daso Khorambal Kaithel nupi singdagi oiba Kaithel malem da ni suti Khorambal Kaithel phambi ima singi thauna lingjel pallamatna thingma ngamthi ima singi ihau matam gi lengak pairi basing thak niklibini
ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ ꯃꯔꯤ ꯁꯨꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯃꯥꯁꯤꯡꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯈ꯭ꯋꯥꯡꯅ ꯈꯣꯡꯆꯠ ꯂꯥꯛꯇꯨꯅ ꯃꯥꯌꯣꯛ ꯌꯥꯔꯤ ꯂꯥꯟꯊꯦꯡꯅꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯏꯃꯥꯁꯤꯡꯕꯨ ꯆꯩ ꯊꯥꯡꯕ ꯌꯧꯔꯛꯄꯗ ꯏꯃꯥꯁꯤꯡ ꯑꯁꯥꯎꯕꯅ ꯄꯟꯈꯩ ꯂꯥꯟꯈꯤꯗꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯥꯌꯣꯛ ꯌꯥꯔꯤ ꯏꯃꯥꯁꯤꯡꯅ ꯆꯨꯝꯗꯨꯅꯇ ꯂꯩꯔꯕꯁꯤꯗ ꯂꯥꯏ ꯐꯥꯎꯕ ꯏꯃꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯏꯃꯥꯁꯤꯡ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯅ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯔꯛꯂꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯁꯤꯡ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯣꯡ ꯁꯥꯅ ꯊꯣꯛꯂꯤꯕ ꯊꯥ 18 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯌꯥꯏ ꯌꯥꯎꯗ꯭ꯔꯕ ꯀꯩꯒ ꯄꯪꯈꯛ ꯑꯣꯏꯔꯕ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯧꯅꯥ ꯐꯔꯕꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯤꯡꯆꯦꯞ ꯊꯥꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯅꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛꯇꯤ ꯄꯥꯡꯗꯕ ꯑꯃꯗꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯍꯩꯇꯕꯒꯤ ꯈꯨꯗꯝꯅꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯅꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯉꯁꯤꯃꯛ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯃꯥꯟꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯤꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯆꯠꯊꯔꯕꯁꯨ ꯃꯅꯤꯄꯨꯔ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯤ ꯃꯥꯂꯦꯝꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯂꯩꯔꯛꯇꯕ ꯌꯥꯏ ꯂꯩꯔꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯉꯁꯤꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯆꯥꯗꯥ ꯅꯧꯗꯥ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯑꯄꯥꯁꯄꯥ ꯊꯝꯖꯤꯜꯂꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯔꯝꯗꯝ ꯑꯁꯤ ꯀꯥꯏꯗꯅꯕ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯕ ꯄꯨꯟꯕ ꯌꯥꯔꯣꯏ ꯇꯝꯄꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯇ ꯑꯃꯨꯛ ꯅꯧꯅ ꯑꯄꯥꯁꯄꯥ ꯊꯝꯖꯤꯜꯂꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯣꯜ ꯎꯔꯤꯄꯣꯛ ꯑꯦꯄꯦꯛꯁ ꯕꯣꯗꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯆꯩꯔꯞ ꯀꯣꯔꯠ ꯃꯅꯥꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯎꯔꯤꯄꯣꯛ ꯑꯦꯄꯦꯛꯁ ꯕꯣꯗꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯂꯣꯏꯇꯣꯡꯕꯝ ꯔꯣꯃꯦꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯟꯖꯅꯕ ꯑꯃꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯥꯛꯄꯅꯤ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯉꯥꯛꯂꯝꯗꯕ तारबदि इरमदम असी करी ओइरमगनी तमंगमदि इरमदम असी की काथोक्तुना खुल ngakpagi thabak tawjariba arambai tingol gi isasingna mitei singbu kanjanaba khutta khulai paihibani masida kes pansinduna makoibu phanaba honaba haibasi lebak thibana ki अमरमदा हौजिक फोंफोंग सारिबा लैमखुंग आर्मी के मनुंगदगी मांगखिबा लैश्रम कमल बाबूगी थौदोसी यामना नुवाइति ngasi फावबा माकु फंगबा ngamdaba हाइबसे सिक्युरिटी फोर्सिंग असि मथौ निंथिना तौद्रे तापनि मसिदा नतना लान असिना मियोय कया अमा चाइथेंग फंगले अवाबा कया अमा नंगलि नुपि अंगांगदा फावबा खु थादुना मियाथीना हाटबिख्रबनि असिगुम थौदोक कया असि थिंगनबा मरा लैबसिंग फानबा होनदना खुल ngaklibisin phanaba honaba NIA na makuki matata kes lokhatpa sigeningdi aduga tampaki police station taruk na kon mapamsingda apaspa amuk thamjilaklibasisu khudakta handokadabani haina loitongmum roman kumar na phongdokhi atopa pawmana Dr. RK Nayan Sanada Rashtriya Pratibha Saman Award piduna ikai khumnakhre Manipuri longi IGB ama oibida natana laibak miyamgi thabak thorom kyada mangjil thana sen songliba miyamna thoidokna humanitarians ama oina susaknai rabi Dr. RK Nayan Sanada Golden Sparrow Trust New Delhi na lemjaringai oiraba Rashtriya Pratibha Saman Award 2024 piduna awangba thakti ikai khumnakhre laibak sigi konung New Delhi da leiba Lingyas Lalita Institute of Management and Science ki Auditorium na pangthukiba thoram amada historical television series ta Yudhishthira Sabada thoidokna leibaksina sakhangnaraba senior actor Gajendra Singha Sahona award adu Dr. RK Nayan Sanagi mpham kusinaki thoram adu da SKL di consulting gi director Tilak Tanwar thoram adu gi matana wangaki award asi phangmuki Dr. RK Nayan Sana Manipur State Social Welfare Board की chairperson amadi Manipur lenga की Agriculture Department की director oina thabak torami award asi Rajkumari Nayan Sanana miyam gi yaifana ba pangthukiba singthaningai oiba thabak thoram singbu sakhangladuna pirakhibani
मा कुमजा ꯏꯪ 1978 January amada Imphal gi Singjomai mathak Singtham Laikai da leiba Laikhidraba RK Pakasna amadi Hobam Ningol RK Ongbi Amuraima anigi masa ningol oina taibang khongdarki kumza ing 1978 Uripok Khwai Rakapur Laikai da leiba Laikhidraba Guru Mayum Joy Kumar Sharmaga Yumbal lambi da khongdaduna masa nupa ani nupi ani phangzaki hauji na Palace Compound yumningduna leiri RK Nayan Sana kumza ing 1910 ing 1910 fawba Manipur State Social Welfare Board ki chairperson oirambadana tana Manipur Laingaki Agriculture Department ki director oina kumza ing 1910 ki December 13 mathoi da thabak gi potha khenasu pawsida makhatari makhasa tharak poina atien ma pawkhrana MECS na sinduna clean Shillong drive pangthokre Shillong da leiba mitei singi association ama oiriba Manipuri Elders Consortium Shillong MECS na sinduna Shillong gi Police Bazaar clean Shillong drive haina mingthon ba tharama ma pangthokre tharama du Max ki president Munis Ningthaujam General Secretary Sangkai Leima spokesperson Deepan Maiba Mamadi Shillong da leiba mitei sakyan suryaki apun bagi saktam ama utuna Sengdokpagi thabak pangthokibaga loinana Max Shillong plastic free place haiba khulau kya Shillong mina khenasu pawsda makhatari amaromdana Manipur Roll Ball Association ki members sing amadi sanarui sing taram okre Manipur Roll Ball Association sinduna association ki members sing Manipur Junior Ball Roll Ball player amadi Manipur Sub Junior Roll Ball Badminton players sing okpagi tharam amangasi akampata leiba Nelit ki senior holder pangthokre taram okpagi thoram maduda mahut minister Yumnam Khemsan Nelit Imphal ki executive director Dr Yumnam Jayanta Ball Badminton Association ki president Dr Laiprakpam Kumar Madi Manipur Roll Ball Association ki president Ningombam Nilababuna president members singwena saryaki Manipur Roll Ball Association ki joint secretary Laisram Jugindro na phungtokibada Roll Ball hariba masana si India gi oina kumza ing 1919 digi hauna sanaba horakpani masana si Manipur gi leihau go yama sanaba masana ama oigani haina thajabadi masana si lamdam asi da haudorakpani basketball handball amadi handball body balance yauna high speed ta squatting tawba punna punsiliba masana sida Manipur gi sanaroi singi oina basketball amadi handball ningthina sanaba ngamlabasu skating ningthina tawba ngamdabana khara sothna lagi adumapu skating tawba ningthina ta tamlabadi hena mapung phana atopa lamsinga sangnamnaba ngamgane hena phongdo khenasu pawsida makhatana spalakli amaramdana gender based violence ka mari leinana khongchat ama sakrari mamang thagi kunga manga dagi hauraga December 10 phawa pangthokliba 13 day of activisms against gender based violence ki Thakai Palan gi saru amu oina khongchat nama sakre thauramasi United NGO Mission Manipuna sponsor toraga CWD Kaisamthong Elangbam Laikai na sinlang dona pangthokni thauramasi gi manungsana awareness program pangthokli masida spokesperson oina Kaisamthong Elangbam Laikai Mera Pai gi president A Amita secretary oina Likmalima amadi Center for Women's Development CWD ki president and Jivan Malana Singh Saryaki Tharamaduga Mari Lainana CWD ki president and Jivan Malana hai nupi angang sing ot nai biba hatok biba si ekoi khudimangna thengnaraba ngaktani adoba hauski conflict matam sida hena thengnari maram asina pining liba paujaldi nupi angang singbu dominant tawduna thamba yaningdi thoram as United Nations na declare tawkraba International Day for the Elimination of Violence ki manungsana pangthokpana khire losilakpore tendakpa pawngtang myamna thamjage ningtham loro ki maru marang sing yentokre Irabot Foundation Manipur gi miyang makhada foundation asigi Thawal branch nangasi district asigi manungsanba Samaram khulgi lomisingda ningtham loroki mahi marong sing lemna yenthokre hadi lal manung asida thabak kana su nom lag sinjak tami pal tangdana bohona bamadi lawlokhraba matung hangdun lari bai khogi lokham sing manama sing thajindun sinjak marang kaina puthokna bagi panamda maru marang sing adu lemna yenthokpani hadi Tentang nasum na mayam na thamjaram gitu ka hausi ko inadi mayam paus matang sai dusin jarage masum mayam puna no update nga mina sena senel sigi mekedi ki mayang emphamda makata na thamjari